ꯆꯤꯡꯗꯨꯝ ꯇꯦꯝꯈꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤꯗꯤ ꯀꯥꯏꯅꯕꯒꯤ ꯕꯤꯗꯥꯏ ꯅꯤꯔꯝꯗꯥꯏꯅꯦ ꯀꯣ ꯀꯥꯎꯅꯒꯨꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯐꯖꯅ ꯉꯥꯡꯅꯁꯤ ꯀꯣ ꯐꯤꯡꯒꯠꯇꯅ ꯏꯝꯐꯥꯜ ꯃꯆꯥꯒ ꯇꯧꯔꯛꯄꯗ ꯀꯃꯦꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯀꯣ ꯍꯦꯠ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯑꯥꯏ ꯗꯣꯟ ꯀꯤꯌꯔ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯈꯟꯅꯖꯒꯦ ꯅꯪꯒ ꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯎꯔꯤꯄꯣꯛꯅꯒ ꯂꯋꯥꯏ ꯇꯥꯕ ꯈꯨꯇꯥꯗꯤ ꯂꯣꯏꯔꯦ ꯂꯩꯁꯦ ꯀꯣ ꯀꯩꯁꯥꯝꯄꯥꯠꯁꯨ ꯋꯥꯟ ꯑꯣꯐ ꯗꯤ ꯂꯋꯥꯏ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯣꯛ ꯆꯥꯒꯦꯅ ꯀꯟꯅ ꯏꯔꯥꯡ ꯇꯧꯕꯗꯒꯤ ꯉꯁꯤꯁꯦ ꯌꯨꯝꯗ ꯆꯥꯕꯗꯤ ꯌꯥꯔꯔꯣꯏ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯨꯔꯣꯅ ꯏꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯃꯐꯝꯁꯦ ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ ꯑꯣꯛꯀ ꯉꯥꯡꯕ ꯊꯣꯡꯕꯅꯦꯀꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯈꯨꯃꯥꯡ ꯌꯥꯔꯛꯇꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑ ꯆꯥꯕꯅꯦ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯁꯤꯡꯖꯨꯅꯦ ꯆꯥꯕꯤꯌꯨ ꯑꯗꯨꯝ ꯌꯦꯡꯈ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯣ ꯁꯤꯁꯤꯅ ꯁꯤꯡꯖꯨꯅꯦ ꯎ ꯃꯣꯔꯣꯛꯀ ꯀꯩꯅꯣ ꯁꯨꯝ ꯁꯝꯖꯜꯂꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯃꯆꯜꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯕ ꯁꯤꯡꯖꯨꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯃꯍꯥꯎꯗꯤ ꯂꯩꯗꯧ ꯃꯥꯜꯂꯦ ꯁꯤ ꯍꯪꯒꯥꯝꯁꯤꯅꯀꯣ ꯑꯅꯧꯕ ꯈꯨꯆꯥꯅꯤ ꯃꯌꯥꯝꯗ ꯇꯥꯛꯇꯣꯏꯅꯦ ꯈꯪꯉꯝꯃꯣꯏ ꯅꯣꯏ ꯆꯥꯕ ꯁꯤ ꯈꯨꯆꯥꯁꯦ ꯀꯃꯥꯏꯅ ꯆꯥꯒꯗꯒꯦ ꯍꯪꯒꯥꯝꯁꯦ ꯁꯨꯃꯥꯏꯅ ꯌꯣꯝꯃꯅꯤꯀꯣ ꯍꯪꯒꯥꯝꯁꯦ ꯁꯨꯃꯥꯏꯅ ꯌꯣꯝꯃꯅꯤ ꯑꯣꯛꯁꯤꯒꯀꯣ ꯕꯥ ꯂꯩꯇ꯭ꯔꯦ ꯇꯝꯄꯥꯛ ꯈꯤꯇꯪ ꯁꯨꯝꯖꯤꯟꯒꯦ ꯀꯥꯎꯕ ꯌꯥꯏꯒꯦ ꯏꯃꯨꯡꯒ ꯊꯣꯡꯉꯒ ꯊꯣꯛꯂꯒ ꯆꯥꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯣꯇꯦꯜꯗ ꯆꯥꯕꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯃꯨꯡꯗꯤ ꯁꯥꯎꯅ ꯊꯣꯛꯂꯒ ꯏꯍꯥꯎꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡꯁꯨ ꯁꯥꯎꯅꯁꯤꯔ ꯍꯥꯎꯋꯦ ꯀꯩꯅꯣꯅꯤꯗ ꯁꯒꯣꯜꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥ ꯉꯥ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏ ꯃꯥꯅ ꯌꯨꯝꯗ ꯊꯣꯡꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄ ꯍꯪꯒꯥꯝꯅꯤꯀꯣ ꯂꯩꯇ꯭ꯔꯦ ꯂꯣꯛꯕꯣ ꯃꯨꯛꯕꯥꯡ ꯅꯝꯗꯕ ꯀꯨꯏꯔꯦ ꯆꯥꯛꯀ ꯁꯨꯃꯥꯏꯅ ꯖꯣꯞ ꯖꯣꯞ ꯆꯥꯕꯁꯦꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯔ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯕꯥ ꯋꯥ ꯀꯩꯅꯣ ꯎꯏꯌꯦ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯄꯦꯂꯥꯁꯦ ꯎꯔꯦ ꯁꯥꯎꯕꯤꯒꯅꯨꯍꯦ ꯃꯐꯝ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯅꯝꯖꯔꯕꯅꯤ ꯁꯤꯅ ꯏꯐ ꯐꯩꯌꯦ ꯑꯁꯣꯝ ꯈꯤꯇꯪ ꯑꯣꯟꯊꯣꯛꯈꯤꯕꯗ ꯂꯦꯇꯤꯟ ꯎꯔꯗꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯐꯖꯃꯟꯗꯦꯅ ꯀꯩꯅꯣꯐꯧꯇꯤ ꯁꯨꯃꯥꯏꯅ ꯆꯥꯔꯝꯃꯦ ꯍꯪꯒꯥꯝꯁꯦ ꯊꯤ ꯍꯥꯎꯋꯦ ꯍꯪꯒꯥꯝꯗ
Wow chẳng ngờ không được. Kayaknya thanks kami yang hampir mage. Ha. Alright. Bah. Wow. Lấy chế thì đi. Không cả đấy. Bah. Mày em ấy cái tạc mình này người áo rồi comment nó hay bị rồi mà. Cho không đến thua một cái này. Bah. À. Lại là đâu đấy quay. Quan trọng nè. Yumda gereç işte gereç ki like to. Yumda yumda oh like sai hen bro. Okay đấy gì à. Cho nên lại sai hen là hay quá. Cái nào bằng ya đấy. Thado terus kem ta mi pani ai đấy hong na thum na dum wakan lam phang na dum sao ya này. Kinh được sinh này ta. Ba. Lấy cái vô. Ô bana. Ô ba. Cái nó ai để thốc gì? Cái đồ ra nó ít bụng chỉ bỏ. Cái mà chỉ hong nó pa li na. Hamin gyu jalo. Kamu ge oh yang na mấy zoom na video quý trong tờ thank you. Ba. Hang apa ke? Apa ke? Respectful project. Korea hay pet man. Hawe hawdi adugo keno kama haydano yumda aigi takumda saadawgi ko kitang keno to waitare wakan kitang waitabu ko atugi wa hawe like ba sakse kitang wati wala ni ko ayeng masing na sa dum kalang kangam gani dazo ni gi masigi sing je hape da dum pi kitang chau wa len kalang mani aigi video dum yeng mi na de ram da ne bas kai no da man ka je so am pik pa ching sa ne mana mo da sa da di chau chau sa ni da ka ai ne ram da ni ko nungsi mo sing je kalura aiga chaminaba yawaragadi ko nugsinaga ainaga chakda hapidana kano mayam tawgadabne daite kai lordano chojaina kita ngwat kiu da ko koyom ba de ko phana lim ta jage awa daite wah
ꯐꯧꯖꯥꯗꯦ ꯀꯩꯅꯣ ꯄꯨꯛꯁꯤ ꯀꯩꯝ ꯆꯥꯈꯤꯕꯒꯤ ꯇꯥꯏꯞ ꯇꯧ ꯂꯩꯔꯦꯕ ꯄꯨꯛꯁꯤ ꯀꯩꯝ ꯆꯥꯗꯕꯒꯤ ꯇꯥꯏꯞ ꯇꯧ ꯂꯩꯔꯦ ꯍꯥꯏꯕ ꯄꯨꯡ ꯍꯥꯡꯉꯤ ꯀꯩꯗꯧꯏꯁꯤꯕꯣ ꯑꯩ ꯄꯨꯛꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩ ꯄꯨꯛ ꯄꯥꯅꯤꯡꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯀꯣꯊꯔꯁꯤꯔ ꯍꯩꯖꯤꯜꯂꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤ ꯑꯔꯦꯝꯕꯗꯤ ꯄꯨꯁꯜꯂꯔꯣꯏ ꯌꯦꯟꯒꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯌꯥꯏꯀꯣ ꯈꯨꯠꯅ ꯍꯦꯛꯇ ꯄꯥꯏꯔꯦ ꯄꯨꯂꯞ ꯍꯩꯖꯤꯜꯂꯁꯤꯔꯣ ꯑꯗꯨꯗꯤ ꯇꯧꯔꯒꯨꯝꯁꯤꯀꯣ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯛ ꯀꯠꯂꯛꯆꯕ ꯃꯤꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯍꯥꯏꯅꯔꯝꯗꯣꯏꯅꯦ ꯀꯩꯅꯣ ꯌꯥꯝ ꯆꯥꯏ ꯑꯅꯥꯃꯥꯏꯗꯤ ꯁꯨꯝ ꯄꯥꯛꯄ ꯍꯦꯟꯗꯣꯔꯛꯑꯦꯅꯦ ꯉꯝꯖ ꯉꯝꯖꯕꯀꯣ ꯉꯝꯖ ꯉꯝꯖꯕꯅꯤ ꯆꯥꯔꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯐꯣꯔꯁ ꯇꯧꯁꯜꯂꯛꯀꯅꯨ ꯆꯥꯒꯅꯨ ꯀꯥꯏꯅ ꯆꯥꯒꯅꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯒꯟꯕ ꯃꯤꯅ ꯆꯥꯒꯜꯂꯤ ꯆꯥꯒꯟꯗꯕ ꯃꯤꯅ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯔꯒꯁꯨ ꯃꯌꯥꯡ ꯀꯪꯕ ꯃꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯌꯥꯝ ꯆꯥꯔꯒ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯐꯤꯒꯔ ꯑꯗꯨꯝ ꯈꯔ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯐꯖꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯛꯑꯒꯦꯗ ꯏꯁꯥ ꯏꯁꯥꯅ ꯊꯥꯒꯠꯂꯦ ꯍꯥꯏꯔꯛꯑꯅꯤꯀꯣ ꯍꯣꯏ ꯂꯩꯇꯦ ꯋꯥꯔꯤ ꯀꯨꯏꯔꯦ ꯑꯣꯛ ꯆꯥꯗꯕ ꯕꯣꯠꯀꯤ ꯑꯃꯨꯔꯛꯇꯤ ꯆꯥꯔꯨꯏ ꯄꯩꯁꯥꯗꯤ ꯌꯦꯜꯂꯛꯇꯦ ꯃꯥꯒꯤꯗꯪ ꯌꯦꯜꯂꯛꯇꯦ ꯈꯨꯠꯇ ꯄꯩꯁꯥꯁꯨ ꯇꯝꯅꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯃꯤꯡ ꯑꯃ ꯆꯠꯂꯛꯑꯦꯕ ꯇꯝꯅꯔꯖꯥꯠꯂꯣ ꯀꯩꯅꯣ ꯁꯥꯎꯕꯝ ꯂꯥꯛꯑꯦ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯣꯛ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯔꯝꯕ ꯊꯋꯥꯏꯕꯨ ꯑꯣꯏꯔꯤꯒꯦꯕ ꯃꯩꯀꯥꯄꯤꯅ ꯆꯥꯕ ꯑꯣꯛꯁꯦ ꯑꯁ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯀꯥꯏꯅ ꯑꯩꯒꯤ ꯚꯤꯌꯋꯔ ꯃꯔꯛꯇꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇꯁꯨ ꯌꯥꯎꯋꯤꯗꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯋꯥꯏꯗꯨꯁꯨ ꯃꯩꯀꯥꯄꯤꯅ ꯆꯥꯕ ꯑꯣꯛꯇꯣ ꯍꯪꯒꯥꯝꯒꯗ ꯊꯥꯡꯀꯠꯂꯒ ꯁꯨꯃꯥꯏꯅ ꯆꯥꯏꯌꯦ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟꯗ ꯌꯧꯔꯝꯒꯅꯤ ꯃꯣꯏꯗꯤ ꯀꯣ ꯂꯋꯥꯏꯗꯒꯤ ꯑꯣꯏꯔꯁꯨ ꯀꯛꯆꯤꯡ ꯃꯤꯗꯗꯤ ꯂꯋꯥꯏ ꯃꯆꯥ ꯀꯥꯏ ꯂꯛꯅꯔꯨꯅꯨ ꯀꯛꯆꯤꯡꯗꯗꯤꯀꯣ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯗꯨꯅ ꯅꯣꯏ ꯑꯣꯏꯅ ꯆꯣꯞꯆꯖꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯗꯤꯀꯣ ꯗ꯭ꯔꯦꯟꯗꯒꯤ ꯂꯝꯕꯤꯗꯒꯤ ꯑꯝꯇ ꯐꯠꯇ꯭ꯔꯦꯀꯣ ꯏꯐꯨꯟꯒꯤ ꯏꯐꯨꯟ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯅ ꯑꯁ ꯎꯔꯤꯄꯣꯛꯅꯒ ꯂꯋꯥꯏ ꯇꯥꯕ ꯈꯨꯇꯥꯗꯤ ꯂꯣꯏꯔꯦ ꯂꯩꯁꯦ ꯀꯣ ꯀꯩꯁꯥꯝꯄꯥꯠꯁꯨ ꯋꯥꯟ ꯑꯣꯐ ꯗꯤ ꯂꯋꯥꯏ ꯃꯩ ꯈꯛꯇꯅꯤ ꯃꯣꯏꯗꯤ ꯒꯥꯔꯤ ꯃꯈꯣꯟ ꯈꯔ ꯇꯥꯏ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯂꯝꯕꯤ ꯊꯣꯡ ꯂꯦꯇ꯭ꯔꯤꯟ ꯕꯥꯠꯔꯨꯝ ꯊꯨꯛ ꯊꯨꯛꯄ ꯂꯥꯎꯋꯦ ꯋꯥꯔꯤꯁꯦ ꯄꯜꯂꯛꯄꯗꯀꯣ ꯑꯗꯨꯗꯨꯅ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯕꯁꯦ ꯂꯝꯅꯁꯨ ꯈꯥꯏ ꯑꯗꯒꯤ ꯃꯤꯅꯁꯨ ꯈꯔ ꯈꯥꯏꯕꯁꯨ ꯈꯔ ꯂꯩ ꯀꯣ ꯋꯥꯔꯤ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯔꯣꯏꯒꯦ ꯌꯥꯝ ꯁꯥꯎꯕ ꯃꯤ ꯌꯥꯎꯕꯅꯦ ꯑꯩꯁꯨ ꯂꯋꯥꯏ ꯃꯆꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯗꯕꯒꯤ ꯃꯔꯝꯗ ꯁꯨꯝ ꯉꯥꯡꯉ ꯂꯩꯔꯦ ꯍꯥꯏꯔꯛꯑꯅꯤꯀꯣ ꯆꯥꯁꯟꯒꯦ ꯑꯗꯨꯒ ꯑꯩ ꯉꯥꯡꯉꯒꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯗꯦ ꯆꯍꯤ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯋꯥꯏꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯏꯝꯐꯥꯜ ꯃꯆꯥ ꯁꯥꯕ ꯋꯥꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯂꯋꯥꯏ ꯃꯆꯥꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅꯒ ꯂꯋꯥꯏ ꯃꯆꯥꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯃꯇꯝꯗ ꯍꯥꯎꯗꯅꯒ ꯇꯧꯕꯗꯣ ꯁꯥꯎꯅꯒꯨꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯐꯖ ꯐꯖꯅ ꯉꯥꯡꯅꯁꯤ ꯀꯣ ꯐꯤꯡꯒꯠꯇꯅ ꯏꯝꯐꯥꯜ ꯃꯆꯥꯒ ꯇꯧꯔꯛꯄꯗ ꯀꯃꯦꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯀꯣ ꯑꯦꯜ ꯌꯥꯝ ꯇꯥꯏ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯍꯥꯎꯅ ꯍꯪꯒꯥꯝ ꯊꯥꯛꯑꯀꯥꯟꯗ ꯊꯣꯡꯕꯤꯌꯣ ꯅꯣꯏ ꯊꯣꯡꯉꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯀꯣ
ꯅꯣꯏ ꯑꯣꯛ ꯊꯣꯡꯉꯤꯗꯣ ꯂꯥꯜꯂꯦ ꯍꯩꯇꯦ ꯀꯔꯝꯕ ꯈꯨꯊꯣꯡꯅꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯐꯖꯅ ꯍꯪꯒꯥꯝ ꯅꯨꯡꯒꯥꯝ ꯍꯥꯞꯇꯅꯀꯣ ꯁꯨꯃꯥꯏꯅ ꯊꯨꯝ ꯌꯥꯛꯂꯞꯅ ꯃꯣꯔꯣꯛ ꯁꯥꯔꯞꯅ ꯈꯔ ꯈꯥꯔꯞꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯒꯦꯅ ꯈꯟꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟꯗꯗꯤ ꯍꯥꯎꯇꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯀꯥꯡꯁꯣꯏ ꯑꯣꯏꯒꯦꯔꯥ ꯏꯔꯣꯝꯕ ꯑꯣꯏꯒꯦꯔꯥ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯛꯀꯦ ꯃꯊꯪꯗꯗꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯏꯜꯂꯧꯔꯥ ꯕꯣ ꯍꯣꯏ ꯍꯣꯏ ꯂꯩꯇ꯭ꯔꯦ ꯆꯤꯡꯗꯨꯝ ꯇꯦꯝꯈꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤꯗꯤ ꯀꯥꯏꯅꯕꯒꯤ ꯕꯤꯗꯥꯏ ꯅꯤꯔꯝꯗꯥꯏꯅꯦ ꯀꯣ ꯃꯤꯗꯤ ꯈꯪꯉꯣꯏꯌꯦ ꯃꯤ ꯑꯃꯅ ꯉꯥꯡꯉꯝꯕ ꯋꯥꯗꯨꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯀꯔꯝꯕ ꯃꯇꯝ ꯂꯣꯏꯗꯣꯏꯅꯣ ꯈꯪꯄꯣꯠꯇꯦ ꯑꯩꯒꯤ ꯕꯤꯗꯥꯏꯗꯤ ꯀꯔꯝꯕꯅꯣ ꯇꯦꯝꯖꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯂꯣꯏꯔꯝꯗꯥꯏ ꯇꯥꯏꯃꯤꯡ ꯀꯣ ꯁꯤ ꯂꯣꯏꯗꯣꯏꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯗꯤꯝꯄꯔ ꯑꯃ ꯐꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯂꯥꯀꯤꯅ ꯀꯩꯅꯣ ꯅꯪ ꯅꯌꯥꯗꯨꯕꯨ ꯗꯤꯝꯄꯔꯃꯨꯛ ꯂꯥꯎꯋꯦꯗꯣ ꯗꯤꯝꯄꯔ ꯊꯥꯖꯤꯟꯕꯗꯧ ꯊꯥꯖꯤꯜꯂꯦ ꯀꯥꯏꯗꯨꯗꯤ ꯐꯔꯦ ꯕꯥ ꯍꯣꯏ ꯄꯩꯁꯥꯗꯣ ꯑꯩ ꯉꯁꯤꯁꯦ ꯂꯩꯁꯥ ꯅꯝꯒꯦꯅ ꯇꯧꯖꯔꯝꯕꯅꯦꯕ ꯑꯗ ꯑꯩꯅ ꯌꯨꯝ ꯆꯪꯒꯦ ꯇꯧꯕꯁꯦ ꯑꯣꯛ ꯄꯥꯏꯔꯨꯕꯅꯦ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯆꯨꯝ ꯃꯣꯠꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯌꯦꯡꯉꯣ ꯋꯥꯅꯤꯡꯕ ꯌꯥꯎꯋꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯇꯧꯅꯤꯡꯗꯦꯀꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯌꯥꯝ ꯅꯥꯟꯕ ꯃꯐꯝꯗꯣ ꯑꯩ ꯄꯥꯝꯃꯦ ꯃꯋꯥ ꯂꯧꯗꯦ Budai kalabo tainase Budai kalabo Ba Hào ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯍꯥꯎꯅ ꯆꯥꯕꯗꯣ ꯃꯌꯥꯝꯅꯁꯨ ꯍꯥꯎꯒꯗꯕ ꯃꯥꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯕꯅꯦ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯑꯃꯨꯛ ꯅꯧꯅ ꯅꯝꯕ ꯑꯃꯨꯛ ꯍꯧꯖꯔꯛꯂꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯀꯣ ꯑꯗꯒꯤ ꯅꯨꯡꯁꯤꯗꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯦꯠ ꯀꯃꯦꯟꯁ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯑꯥꯏ ꯗꯣꯟ ꯀꯤꯌꯔ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯈꯟꯅꯖꯒꯦ ꯅꯪꯒ ꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯣꯜ ꯂꯤꯛꯁꯤꯡꯁꯦ ꯐꯦꯡꯇꯣꯛꯑꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯃꯇꯝ ꯂꯧꯕ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯩ